ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯆꯅꯨꯔꯥ ꯑꯦꯀꯥꯎꯟꯗ ꯑꯣꯔꯗꯔ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦ꯫ ꯆꯨꯅꯤ ꯂꯩꯃ ꯑꯦꯀꯥꯎꯟꯗꯁꯨ ꯆꯅꯨꯔꯥ ꯑꯦꯀꯥꯎꯟꯗꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯣꯔꯗꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯦꯀꯥꯎꯟ ꯑꯅꯤꯗꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯁꯨ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦ, ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯒꯁꯨ ꯊꯝꯖꯔꯝꯒꯦ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ꯫ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏ ꯃꯌꯥꯝꯁꯦ ꯃꯈꯣꯡ ꯉꯧꯕ ꯆꯥꯔꯛꯑꯣ, ꯃꯈꯣꯡ ꯉꯧꯕ ꯆꯥꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯈꯣꯡ ꯉꯧꯕ ꯆꯥꯖꯔꯛꯑꯒꯦ꯫ ꯑꯗꯨꯒ ꯁꯤꯅ ꯀꯔꯦꯟ ꯅꯨꯗꯜꯁ ꯂꯩꯔꯦ, ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯀꯩꯅꯣꯒ ꯀꯂꯦꯖꯥꯒ ꯃꯦꯠꯄꯅꯦ꯫ ꯃꯌꯥꯝ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯦ, ꯄꯨꯡ 4 ꯇꯥꯔꯦꯀꯣ꯫ ꯑꯗꯣ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯖꯕꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ, ꯚꯤꯗꯤꯑꯣ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯤꯌꯣ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ, ꯑꯩꯒꯤ ꯃꯇꯝꯒ ꯀꯥꯏꯊꯣꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ꯫ ꯆꯥꯕ ꯍꯧꯔꯒꯦ, ꯌꯥꯝ ꯏꯪꯉꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ꯫ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ, ꯑꯁ ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ꯫ ꯐꯥꯔꯁ ꯕꯥꯏꯠ꯫ ꯃꯈꯟ ꯀꯂꯦꯖꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ꯫ ꯃꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯛꯀꯦ꯫ Korean noodles 짜잘하게. 이 mahappaga makan kalinsa mahappaga mahi amta yauzadre. Right. Böyle.
ꯃꯈꯣꯡꯅꯦꯕꯁꯦ ꯀꯪꯅ ꯆꯥꯕꯩ ꯄꯪꯐꯨꯟꯗ ꯐꯨꯜꯂꯛꯑꯦ ꯃꯌꯥꯝ 와우 만남시다. 우 ꯀꯪꯅ ꯃꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ.
ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯕꯤꯔꯒ ꯐꯖꯅ ꯆꯥꯁꯜꯂꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯈꯗꯥꯡ ꯆꯣꯛꯊꯕꯤ ꯃꯨꯛꯕꯥꯡ ꯑꯣꯏꯔꯦ ꯃꯤꯃꯤꯗꯨ ꯁꯤꯁꯨ ꯐꯖꯅ ꯆꯥꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝꯅ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯃꯊꯪ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯀꯥꯎꯕꯤꯔꯝꯒꯅꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ